ꯋꯥꯡꯊꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯇꯦꯟꯁꯟ, ꯃꯌꯨꯝꯗꯁꯨ ꯇꯦꯟꯁꯟꯅꯤ. ꯃꯃꯥꯒꯤ ꯃꯔꯩꯗ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ. ꯉꯁꯤꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯕꯅ ꯉꯥꯏꯍꯥꯛ ꯁꯣꯐꯥꯗ ꯍꯤꯞꯇꯨꯅ ꯂꯩ. ꯃꯇꯝ ꯍꯦꯟꯈꯤꯅꯤ. ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ. ꯔꯥꯅꯤꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯋꯥꯡꯊꯣꯏꯕ ꯊꯧꯋꯥ ꯁꯥꯗꯅ ꯃꯥꯒꯤ ꯊꯣꯛꯄꯝ ꯇꯧꯔꯤ. ꯊꯣꯏꯕ, ꯃꯃꯥ ꯆꯥꯅ ꯀꯧꯔꯤꯁꯦ. ꯃꯆꯥꯒꯤ ꯃꯇꯧꯗ ꯕꯤꯃꯣꯂꯥꯅ ꯍꯥꯏꯔꯛꯄꯅꯤ. ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ. ꯅꯦꯅꯦ, ꯖꯨꯁ ꯑꯝꯇ ꯁꯦꯝꯕꯤꯌꯨ, ꯌꯥꯝ ꯁꯥꯏ. ꯔꯥꯅꯤꯅ, ꯍꯩꯃꯥ, ꯀꯔꯤꯅꯣ ꯊꯣꯏꯕ, ꯏꯪꯊꯝꯊꯥꯁꯤꯗꯕꯨ ꯁꯥꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯡꯊꯣꯏꯕꯗꯤ ꯇꯁꯦꯡꯅ ꯔꯥꯅꯤꯒꯤ ꯋꯥꯗꯣ ꯊꯩꯗꯣꯛꯅꯕ ꯖꯨꯁꯇ ꯇꯥꯏꯁꯤꯟꯅꯕꯅꯤ. ꯏꯕꯦꯝꯃꯅ ꯖꯨꯁꯇꯨ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯦ. ꯁꯦ ꯁꯤ ꯊꯛꯂꯒꯅꯦ ꯏꯪꯕ꯭ꯔꯥ ꯌꯦꯡꯂꯣ. ꯕꯤꯃꯣꯂꯥꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯇꯔꯥ ꯊꯣꯛꯅ ꯈꯪꯕ ꯉꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯔꯥꯅꯤꯗꯤ ꯈꯪꯕ ꯅꯠꯇꯦ. ꯕꯤꯃꯣꯂꯥꯅ, ꯊꯣꯏꯕ, ꯅꯥꯅꯤꯀꯣ. ꯃꯇꯝ ꯅꯠꯇꯅ ꯁꯥꯔꯛꯈꯤꯅꯤ. ꯏꯆꯥꯗꯤ ꯍꯨꯃꯥꯡꯒ ꯀꯥꯡꯂꯛꯈꯤꯅꯤ. ꯑꯁꯤꯒ ꯍꯥꯏꯔꯒ ꯇꯣꯛꯂꯦ. ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯂꯛꯄ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ. ꯇꯦꯔꯦꯁꯇ ꯀꯥꯗꯨꯅ ꯋꯥꯡꯊꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤ. ꯅꯪꯅ ꯐꯅꯕ ꯇꯧꯔꯣ, ꯁꯣꯏꯕꯗꯤ ꯌꯥꯔꯣꯏ. ꯃꯤ ꯊꯥꯗꯣꯛꯑꯣ. ꯑꯩꯅ ꯆꯤꯡꯅꯕꯒꯤꯅꯤ. ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯣꯏꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯃꯔꯨ ꯑꯃꯗ ꯂꯣꯏꯕ ꯇꯥꯕꯅꯤ. ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯣ ꯅꯣꯛꯂꯒ, ꯗꯣꯛꯇꯔ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤꯗꯤ ꯊꯥꯖꯗꯕꯅꯤ. ꯃꯇꯥꯡ ꯃꯇꯝꯅ ꯍꯥꯏꯗꯨꯅꯤ. ꯋꯥꯁꯦ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇꯦ, ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯃꯒꯦ. ꯍꯌꯦꯡ ꯄꯥꯏꯈꯠꯄ ꯍꯧꯔꯒꯦ ꯊꯕꯛꯇꯣ. ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ. ꯋꯥꯡꯊꯣꯏꯕ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯤꯝꯕꯥꯜꯒ ꯃꯣꯃꯣꯟ ꯇꯧꯏ. ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯀꯅꯥꯗꯁꯨ ꯍꯥꯏꯗ ꯐꯨꯝꯖꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩ. ꯋꯥꯔꯛꯂꯕ ꯃꯇꯝꯗꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯒ ꯑꯋꯥꯕꯗ ꯐꯥꯖꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯁꯨ ꯀꯌꯥꯅꯤ. ꯑꯗꯨꯕꯨ ꯈꯥꯡꯂꯒꯦ ꯈꯟꯈ꯭ꯔꯦ. ꯊꯃꯣꯏꯁꯨ ꯅꯨꯡꯒꯨꯝꯅ ꯀꯟꯈ꯭ꯔꯦ ꯁꯨꯝ ꯐꯥꯖꯤꯜꯂꯒ. ꯕꯔꯥꯒꯤ ꯀꯥꯗꯅ ꯄꯥꯟꯊꯣꯏ ꯁꯤꯟꯊꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ, ꯌꯥꯔꯦꯗ, ꯋꯥꯔꯅꯤꯕ. ꯊꯥꯒꯤ ꯁꯦꯟ ꯇꯥꯟꯕꯗ ꯋꯥꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯐꯤ ꯂꯣꯟꯅ ꯂꯣꯟꯅ, ꯂꯣꯏꯔꯦ, ꯁꯤꯃꯈꯛ ꯉꯥꯏꯔꯦ, ꯂꯣꯏꯁꯤꯜꯂꯒꯦ. ꯇꯨꯝꯅꯤꯡꯉꯕꯣ ꯅꯪꯕꯣ? ꯇꯨꯝꯅꯤꯡꯗꯦꯗ, ꯅꯪ ꯋꯥꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯅꯦꯕ, ꯄꯨꯡꯁꯨ ꯉꯜꯂꯤ. ꯁꯤꯃ ꯂꯣꯏꯁꯤꯜꯂꯒꯅꯦ ꯍꯌꯦꯡ ꯄꯤꯈ꯭ꯔꯒꯦ ꯇꯧꯕ. ꯄꯥꯟꯊꯣꯏ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔ ꯐꯝꯃꯤ. ꯈꯪꯗꯦ ꯏꯕꯦꯝꯃ, ꯐꯤꯁꯨ ꯇꯥꯏ, ꯐꯤꯁꯨ ꯂꯣꯜꯂꯦ, ꯌꯥꯝ ꯉꯝꯃꯦ ꯅꯪ. ꯁꯤꯟꯊꯥꯉꯥꯟꯕꯤ ꯐꯤꯗꯣ ꯂꯣꯟꯕ ꯂꯣꯏꯔꯒ ꯄꯥꯟꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂ ꯐꯝꯃꯤ. ꯐꯪꯂꯤꯕ ꯁꯦꯟꯁꯤꯒ ꯀꯥꯒꯤ ꯕꯔꯥ, ꯅꯣꯡꯃꯒꯤ ꯕꯔꯥ ꯀꯣꯟꯅꯕ ꯅꯠꯇꯦꯗ. ꯌꯨꯝꯗ ꯂꯩꯔꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯆꯪꯒꯅꯤ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ. ꯑꯩ ꯌꯥꯝ ꯋꯥꯅꯤ ꯇꯧꯕꯅꯤ. ꯁꯤꯗꯒꯤ ꯑꯃꯨꯛ ꯌꯨꯝꯗꯁꯨ ꯊꯥꯔꯤꯕ. ꯊꯥ 3ꯃꯨꯛ ꯁꯨꯔꯗꯤ ꯑꯩꯁꯨ ꯇꯣꯛꯂꯅꯤꯗ. ꯄ꯭ꯔꯥꯏꯚꯦꯠ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯍꯦꯛꯇ ꯄꯨꯔꯒꯦ ꯈꯜꯂꯤ. ꯄꯥꯟꯊꯣꯏ ꯅꯣꯛꯂꯒ, ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯗꯤ ꯀꯝꯗꯧꯕ? ꯁꯤꯟꯊꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯀꯔꯝꯅ ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯤꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯍꯥꯏꯔꯁꯨ ꯌꯥꯗꯦꯗꯣ. ꯅꯪ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯦꯗꯅ. ꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯕꯗꯣ ꯋꯥꯗ꯭ꯔꯕ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯍꯟꯗꯛꯇꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ, ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯇꯧꯕ ꯉꯝꯃꯤ, ꯏꯀꯥꯏ ꯈꯪꯗꯦ ꯄꯥꯛꯊꯣꯛꯄꯤꯕ. ꯑꯗꯨꯅ ꯄꯥꯟꯊꯣꯏ, ꯑꯩ ꯃꯗꯨꯒꯤ ꯏꯀꯥꯏꯕꯗꯣ ꯈꯥꯡꯕ ꯉꯝꯃꯣꯏ, ꯌꯥꯝ ꯋꯥꯅꯤꯌꯦ. ꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯐꯛꯂꯥꯡꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ. ꯄꯥꯟꯊꯣꯏꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ. ꯇꯨꯃꯤꯟꯅ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ. ꯊꯥꯖꯕ ꯑꯃ ꯃꯥꯡꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯃꯥꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ? ꯑꯁꯤꯒꯤ ꯆꯤꯡꯅꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯃꯠꯇꯗ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯆꯦꯠꯅ ꯊꯃꯣꯏꯗ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯁꯤꯃꯛꯅ ꯕꯤꯃꯣꯂꯥꯅꯁꯨ ꯃꯆꯥꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯅꯣꯡꯃꯇ ꯍꯧꯗꯣꯛꯂꯨꯗꯦ. ꯃꯇꯝꯗꯨꯗ ꯃꯆꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯇꯧ ꯂꯥꯏꯔꯕꯤ ꯃꯃꯥꯅꯗꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ ꯃꯇꯣꯝꯇ ꯁꯤꯖꯔꯁꯤꯔ ꯐꯥꯎꯕ ꯈꯟꯖꯤꯜꯂꯨꯕꯅꯤ. ꯈꯟꯗꯕ ꯅꯠꯇꯦ. ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒ ꯋꯥꯡꯊꯣꯏꯕ ꯃꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯈꯨꯔꯥ ꯀꯨꯟꯖꯣ ꯃꯗꯣꯝꯆꯥ ꯔꯥꯅꯤꯕꯨ ꯊꯃꯣꯏꯗ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯕꯅꯤ.
ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯔꯣꯕꯔꯠꯇ ꯀꯣꯜ ꯇꯧꯏ꯫ ꯀꯥꯏ ꯂꯩꯒꯦ? ꯌꯨꯝꯗ ꯂꯩ, ꯀꯩꯗꯧꯔꯒꯦ? ꯋꯥꯡꯊꯣꯏꯕꯅ ꯂꯥꯛꯑꯣ ꯈꯌꯨꯝꯗ꯫ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣꯏꯗ꯭ꯔꯣ? ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ? ꯍꯣꯏꯁꯦ ꯂꯥꯛꯀꯦ, ꯀꯩꯅꯣ ꯈꯪꯗꯦ ꯃꯤ꯫ ꯔꯣꯕꯔꯠ ꯉꯥꯏꯕ ꯑꯣꯏꯅ ꯐꯤꯂꯝ ꯑꯃ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯐꯣꯟꯗꯨ ꯉꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕꯗ ꯕꯤꯠ ꯇꯦꯛꯂꯤ꯫ ꯏꯇꯟ ꯇꯟꯊꯩ, ꯑꯗꯨꯕꯨ ꯄꯥꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯇꯞꯅ ꯂꯧꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯌꯥꯝ ꯗꯤꯃꯥꯟ ꯁꯥꯏꯀꯣ? ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯣ? ꯀꯩꯗ? ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯀꯣꯏꯔꯨꯁꯦ ꯉꯥꯏꯍꯥꯛꯇꯪ꯫ ꯀꯩꯅꯣꯅꯦ, ꯉꯁꯤꯗꯤ ꯁꯪꯉꯔꯣꯏꯗꯕ꯫ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯏ ꯀꯩꯅꯣ? ꯅꯣꯡꯃꯇ ꯄꯨꯟꯁꯦ ꯍꯥꯏꯔꯛꯇꯦ꯫ ꯅꯣꯡꯃ ꯄꯨꯟꯁꯦ, ꯁꯪꯗꯕꯩꯅꯤꯗ꯫ ꯅꯪꯁꯨ ꯈꯪꯉꯝꯅꯤꯗ꯫ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ, ꯆꯠꯊꯣꯛꯎꯔꯣ ꯐꯖꯅ ꯀꯣ, ꯊꯝꯃꯦ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯈꯥꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯔꯣꯕꯔꯠ ꯂꯥꯛꯂꯝꯃꯅꯤ ꯑꯗꯨꯝ ꯈꯪꯂꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯊꯣꯏꯕ? ꯋꯥꯡꯊꯣꯏꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯀꯥ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯁꯨꯝꯊꯣꯛꯎꯒꯦ, ꯌꯨꯝꯒ ꯍꯣꯁꯄꯤꯇꯥꯜꯒ ꯁꯦꯟꯅ ꯂꯩꯕꯗ ꯃꯅꯝ ꯅꯝꯊꯤꯔꯛꯏ꯫ ꯀꯨꯟꯖꯣ ꯅꯣꯛꯂꯛꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯄꯪꯀꯨꯏꯗꯤ ꯀꯨꯏꯅꯨꯀꯣ, ꯃꯇꯝ ꯐꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯃꯆꯥꯅ ꯆꯠꯈꯤꯕꯗꯣ ꯅꯣꯛꯇꯨꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯔꯥꯅꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥ? ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯀꯣꯏꯔꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯀꯣꯐꯤ ꯁꯦꯝꯃꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯨꯟꯖꯣꯒ ꯔꯥꯅꯤꯒꯅ ꯋꯥꯡꯊꯣꯏꯕꯕꯨ ꯃꯆꯥꯗ ꯃꯆꯥꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯁꯨ ꯌꯥꯎꯗꯦ꯫ ꯃꯇꯝ ꯁꯥꯡꯅ ꯋꯥꯡꯊꯣꯏꯕꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯥꯗꯣꯛꯂꯨꯗꯅ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛꯀꯤ ꯂꯩꯈꯤꯕꯅ ꯋꯥꯡꯊꯣꯏꯕꯅ 12 ꯀꯥꯕ ꯀꯨꯝꯗꯅꯤ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄ꯫ ꯑꯗꯨꯅ ꯃꯆꯥꯁꯤꯅ ꯆꯠꯄꯗ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯂꯝꯕꯤꯗꯅꯤ ꯔꯣꯕꯔꯠ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ? ꯊꯣꯡꯅꯥꯎꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯌꯦꯡꯂꯤꯕꯗꯨꯁꯨ ꯃꯤꯐꯝ ꯍꯣꯡꯕ ꯅꯠꯇꯦ꯫ ꯔꯣꯕꯔꯠꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯆꯠꯂꯦꯁꯨ ꯊꯣꯛꯄ, ꯊꯥꯎꯁꯤꯕꯨ ꯏꯁꯤꯡꯅ ꯍꯥꯟꯕ ꯌꯥꯔꯤꯕ꯭ꯔꯣ? ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯣ꯫ ꯔꯣꯕꯔꯠ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯁꯩꯗꯨ ꯉꯪꯂꯛꯏ꯫ ꯑꯍꯥꯡꯕ ꯃꯥꯂꯪꯗ, ꯑꯆꯤꯛꯄ ꯎꯃꯪꯗ, ꯀꯅꯥꯁꯨ ꯇꯥꯗꯕ, ꯀꯅꯥꯁꯨ ꯎꯗ ꯃꯐꯝꯗ꯫ ꯔꯣꯕꯔꯠꯀꯤ ꯀꯔꯦꯝꯅꯕ ꯏꯁꯩꯗꯣ ꯋꯥꯡꯊꯣꯏꯕ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯔꯣꯕꯔꯠꯁꯨ ꯎꯔꯤꯕꯅꯤ, ꯎꯁꯤꯟꯅꯗꯦ, ꯑꯗꯨꯝ ꯆꯠꯂꯤ꯫ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗꯅꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯅꯣꯏ ꯁꯥꯏꯅ ꯂꯥꯛꯅꯤ ꯍꯥꯏꯕ꯭ꯔꯣ? ꯈꯨꯝꯗꯦ ꯅꯨꯄꯥꯗꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯤ꯫ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ? ꯒꯥꯔꯗꯦꯟꯒꯨꯝꯕ ꯄꯥꯔꯛꯀꯨꯝꯕꯗꯅ ꯆꯠꯁꯦꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯂꯧꯕꯨꯛꯁꯤꯗ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯇꯥꯅꯤꯡꯕ꯭ꯔꯣ ꯅꯪ ꯃꯤ ꯃꯅꯤꯟ ꯒꯥꯔꯤ ꯃꯈꯣꯜꯁꯤꯡꯗꯣ? ꯁꯤꯝꯕ ꯑꯆꯤꯛꯄꯁꯤꯗ ꯂꯩꯔꯒ ꯁꯥ ꯁꯟ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯃꯈꯣꯜꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯔꯣꯕꯔꯠꯁꯨ ꯉꯥꯡꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯄꯣꯊꯥꯕꯅꯤ ꯋꯥꯈꯜꯗꯣ, ꯄꯨꯕ ꯉꯝꯗꯕꯒꯨꯝ ꯋꯥꯖꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯍꯜꯂꯛꯂꯕꯅꯤ꯫ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯅꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯤ꯫ ꯋꯥꯎ, ꯅꯩꯗ꯭ꯔꯣ ꯑꯁꯤ ꯅꯨꯄꯥ ꯑꯅꯤꯁꯦ? ꯅꯥꯞꯄꯤꯀꯣ? ꯅꯨꯄꯤ ꯃꯆꯥ 2-3ꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯅꯨꯄꯥ ꯑꯅꯤꯗꯣ ꯇꯥꯏ꯫ ꯆꯒꯠꯅꯕꯗ ꯍꯥꯏꯅꯔꯤꯕ ꯔꯣꯕꯔꯠꯅ ꯂꯦꯝꯂꯒꯦ ꯈꯜꯂ ꯃꯥꯜꯂꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯗꯤ ꯃꯍꯧꯁꯥꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯌా ꯊꯧꯑꯣꯏꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯝꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯈꯪꯅꯁꯟꯁꯦ, ꯅꯝꯕꯔ 10ꯅ ꯂꯧꯅꯁꯤ ꯍꯥꯏꯅꯔꯦ꯫ ꯆꯥꯕꯗꯣ ꯐꯥꯎ ꯂꯣꯏꯁꯤꯟꯗꯕꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂ ꯂꯩ꯫ ꯔꯣꯕꯔꯠꯅ ꯆꯠꯂꯁꯤꯔꯥ? ꯑꯅꯤꯗꯨ ꯆꯠꯅꯕꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯃꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯗꯗꯥ꯫ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯔꯣꯕꯔꯠꯅ ꯃꯣꯡꯍꯥꯗ ꯀꯧꯕ꯭ꯔꯣ ꯏꯆꯟꯁꯤꯡꯕꯣ? ꯀꯧꯏ꯫ ꯀꯩ ꯂꯩꯔꯒꯦ? ꯗꯗꯥ ꯑꯅꯤꯒꯤ ꯅꯝꯕꯔ ꯑꯝꯇ ꯂꯧꯖꯒꯦ, ꯁꯨꯝ ꯆꯨꯝꯅ ꯇꯤꯟꯅꯁꯦ ꯇꯧꯕꯅꯤ꯫ ꯔꯣꯕꯔꯠ ꯋꯥꯡꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ꯫ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯋꯥꯡꯊꯣꯏꯕꯗ ꯄꯤꯔꯛꯏ꯫ ꯔꯣꯕꯔꯠꯇꯤ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯗꯗꯥꯒꯤꯁꯨ ꯄꯤꯌꯣ꯫ ꯔꯣꯕꯔꯠꯅ ꯍꯣꯏ ꯍꯣꯏ ꯄꯤꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯝꯕꯔꯗꯨ ꯏꯔꯦ꯫
nupi mchasingdusu harauna chatre aidi khangbu khangde yam sagat nadra doctor ni kaina tokthora isiga nakan na phamni ba nupi duna hairibada wangthoi batai adubu tasinade mala e khangbagi so piramani number do tawge yauna Robert Sore nupi do angak pop kaya phaude adubu thaidok tu na thokre fast food tu dagi khara tholakle Robert tung da lei hoba nupi du da hapet ang yenglaga nangna khara marik mahau thokpusida inare dana machum chabasu pamkhraba wangthoi bada amuk yenglaktuna kaino nangsu number ga piramine thi nei ne tawge yaung to mali machin hapet ching du nando e magi marup to madana to ngamro ai sumini yengbuda kal Robert asi magi thokpa panglang langjarabusu kokti leiba mini wangthoibana magi number ilai lai na piramli base thengnari ba nupim cha singi wa ta sunate kaino malai re haibadi khangkhrabani adubu ma wa ngangde tumin leisinkhre hospital dani sinthan nai tabani nurse nupi amaga mapanda pot leiba thorai kainomta nupi ani do tung olaga yenglei doctor wangthoi bala ki ba obra warta leiba urakte nurse nupi duna doctor di lakpa ude ne ngasigi obra ni sintha ngan birso ude haibago manga khairei udi madi toina senaba du da hangbani sauno ko si hairam laga chatkre nurse nupi amado sauningna doctor ni na wa haining dabani senaba na man senaraga asuk kakpa kande nang sarwang thoibada pharaga lei sinthangan bi pharaga leiyu haiba wa haidu da nokthorakle wa haigi haina mamai non khalakpada noklam mamai thongdo amuk hanjillaga tumin laikre kaidorage sinthana chalasila ngai khoda pot khra lekhise ngaurba nangba sinthangan bi kuina mafam da lepningdre masadu iki na soi kaidorage nang potu hek leibaga sinthangan bi pinki ki khudang da ta paiduna chingle pinki su ingaw ngang na tung onduna amuk yenglakpada wangthoi ba leiba ure sarwang thoi ba leiba gira nangna kiri sa ai magi mangda wangang ba ki Gerige khangde magi mangda ahedum soiba adugini chatna ani du wari sanai pinki na nangna manu shiri se kaidano dude nusi sage thamoida chimbal thokna de hairaroi kai chatluiba noide pinki sunok phetongna doctor ngamba pot kha leirubani ngamba sinthangan bi da yenglaga thawai nungai tan uida sister sintha so no phet tawduna hairi sir kaishu tawdi si haiduna chatlagi hairaga ani du chatkre ngambadi ani duna chatkhrebado hingduna lehore manung changakduna ani do punna phami sinthana bed number 11 disaster ani hai pinki na wai dum sangi moi mi ge do yam tholei tamne akhang he yam sabani sister pinki ga sinthang wari shanari ngi da Dr. Lakshmi na kaurakpani ani do punna Lakshmi de yengai nangna tro sinthangan bi haido hoi mani warim ta sase pinki sinthangan bi da yenglaga sida sabadi sinthana yani kaide pinki su sinthangan bi da haipetang yengi Lakshmi ga sinthaga su thokre male ward kina kanda leiba ahang burum amadani Lakshmi chair amada phammi phamunang so sinthangan bi su tapna phamthei nang hauze kaide nu pa ko Lakshmi gi wahang lu da sinthangan bi tingak yenglaga lei hayo koidi handakti Lakshmi nokphet tawri magi minok to achama minok natte karem naba usittaba magi minok ni sinthasu karino haina khalli nang nasana nasase kanano khangjabra ma'am haining liba wada adum haibiyo pharasu phatrasu aise doctor ni nangsu nurse ama oipham thokpa ningthino oyo sida aigi lambida mu yetliba kaigino sinthangan bi ngakna Lakshmi de yenglei
ꯑꯩꯅ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯕꯒꯦ? ꯃꯦꯝ ꯍꯥꯏꯕꯤꯌꯨ, ꯑꯩꯁꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯂꯛꯁꯃꯤ ꯃꯆꯤꯟꯗꯨ ꯐꯩꯅ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯗ ꯌꯦꯜꯂꯛꯀꯅꯨ꯫ ꯁꯤꯟꯊꯥ ꯉꯛꯄꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅ ꯃꯦꯝ ꯑꯩ ꯀꯅꯥꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯌꯦꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯁꯥꯔ ꯋꯥꯡꯊꯣꯏꯕ, ꯁꯥꯔꯒ ꯑꯩꯒꯁꯨ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯂꯤ ꯀꯩꯒꯤꯅꯣ? ꯋꯥꯡꯊꯣꯏꯕꯗꯤ ꯑꯩꯒꯤꯅꯤ, ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯣ ꯃꯦꯝ, ꯑꯩ ꯌꯦꯠꯆꯔꯣꯏ꯫ ꯅꯪꯅ ꯗꯣꯛꯇꯔ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯅꯈꯣꯏꯅꯤꯅ ꯉꯁꯥꯏ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯔꯣꯏꯅ ꯈꯟꯕ꯭ꯔꯥ? ꯍꯥ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯌꯦꯠꯂꯛꯇꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯋꯥꯁꯦ ꯈꯪꯖꯤꯜꯂꯣ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩ ꯊꯣꯛꯈꯤꯕ ꯌꯥꯔꯗ꯭ꯔꯥ? ꯁꯤꯇꯃꯛ ꯍꯥꯏꯔꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯋꯥꯡꯊꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯁꯥ ꯄꯥꯈꯠꯂꯛꯇꯤ ꯇꯧꯔꯤ, ꯑꯗꯨꯕꯨ ꯊꯩꯗꯣꯛꯂꯒ ꯊꯣꯛꯈꯤꯕꯒ ꯅꯪ ꯉꯥꯏꯈꯣ꯫ ꯂꯛꯁꯃꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯗꯣ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯩ ꯂꯥꯛꯄꯒ ꯊꯣꯛꯀꯦ ꯇꯧꯔꯤꯗꯤ? ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯦ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯂꯛꯁꯃꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥ ꯈꯨꯝꯂꯨꯗꯦ, ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯂꯨꯛꯊꯔꯒ ꯂꯩ꯫ ꯋꯥꯡꯊꯣꯏꯕꯗꯤ ꯁꯥꯎꯅꯤꯡꯂꯦ, ꯃꯃꯤꯠ ꯍꯦꯟꯅ ꯈꯨꯖꯤꯜꯂꯒ ꯅꯪꯁꯦ ꯐꯅꯗꯤ ꯍꯥꯏꯕꯅꯤ, ꯏꯀꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯅꯁꯥꯒ ꯆꯥꯅꯕ ꯈꯔꯁꯨ ꯊꯤꯌꯨ, ꯉꯥꯡꯉꯁꯨ ꯍꯟꯗꯦ ꯅꯠꯇ꯭ꯔꯥ? ꯅꯣꯛꯅꯤꯡꯗꯅ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯣ? ꯏꯀꯥꯏꯕ ꯈꯪꯂꯗꯤ ꯀꯗꯥꯏꯗꯩ ꯁꯦꯜ ꯐꯪꯒꯅꯤꯒꯦ? ꯍꯥ? ꯂꯛꯁꯃꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤꯅꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ꯫ ꯋꯥꯡꯊꯣꯏꯕ, ꯉꯥꯡꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯨꯃꯥꯏꯅ ꯌꯦꯛꯅꯕ ꯊꯝꯅꯔꯣꯏꯁꯦ꯫ ꯑꯩꯁꯨ ꯃꯥꯅ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯆꯝꯅ ꯉꯥꯡꯅꯔꯝꯕꯅꯤ꯫ ꯁꯤꯟꯊꯥ ꯂꯛꯁꯃꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯊꯣꯏꯕꯅ ꯁꯤꯟꯊꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕꯤ ꯁꯤꯟꯊꯥ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄ ꯅꯪꯗ ꯂꯩꯃꯥꯏꯗ ꯇꯞꯅ ꯇꯥꯈꯤ꯫ ꯅꯥꯄꯤ ꯈꯔ ꯅꯧꯁꯤꯟꯅꯔꯒ ꯄꯪꯊꯒꯗꯕ ꯋꯥꯡꯊꯣꯏꯕ ꯅꯠꯇꯦ, ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯂꯛꯁꯃꯤꯅ ꯏꯀꯥꯏꯔꯝꯃꯅꯤꯌꯦ ꯏꯔꯦꯟꯖꯅ ꯍꯥꯏꯕ ꯌꯥꯕꯁꯤꯗ, ꯑꯗꯣ ꯁꯥꯎꯔꯤꯕꯣ? ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ? ꯋꯥꯡꯊꯣꯏꯕ ꯂꯛꯁꯃꯤꯅ ꯍꯥꯏꯔꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯊꯦꯡꯛꯁ꯫ ꯀꯩꯒꯤ? ꯅꯪꯅ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯔꯛꯄꯒꯤ꯫ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯅ ꯇꯥꯕꯅꯤ, ꯑꯗꯣ ꯁꯪꯕ꯭ꯔꯣ ꯃꯇꯦꯡ ꯑꯝꯇ ꯅꯤꯖꯒꯦ? ꯁꯥꯎꯅꯣ, ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯡꯊꯣꯏꯕ ꯁꯥꯎꯔꯞ ꯇꯧꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯟꯗꯕ ꯑꯁꯥꯎꯕꯅ ꯃꯥꯡꯊꯥ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯈꯝ ꯊꯦꯡꯂꯦ꯫ ꯇꯥꯟꯖꯥ ꯆꯥꯗꯕ ꯂꯛꯁꯃꯤꯒꯤ ꯋꯥꯍꯩꯗꯨꯅꯁꯨ ꯍꯦꯟꯈ꯭ꯔꯦ꯫ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯃꯇꯧꯅ ꯌꯥꯅꯤꯡꯗꯦ ꯇꯥꯛꯂꯝꯕꯅꯤ꯫ ꯁꯣꯝꯗ ꯁꯤꯟꯊꯥꯅ ꯊꯣꯛꯂꯛꯈꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯄꯤꯡꯀꯤ ꯆꯤꯡꯅꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯁꯤꯟꯊꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯐꯝꯗꯨ ꯈꯪꯅꯤꯡꯕꯅꯤ꯫ ꯀꯩꯝ ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯀꯧꯕꯅꯤꯗ꯫ ꯄꯤꯡꯀꯤ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯈꯤꯗꯦ꯫ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯇꯁꯦꯡꯅ ꯏꯀꯥꯏꯔꯕꯅꯤ ꯁꯤꯟꯊꯥꯗꯣ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯅꯤꯡꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯂꯥꯛꯇ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯛꯄꯒ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯒꯥꯔꯤ ꯂꯥꯛꯏꯁꯦ? ꯁꯤꯔꯒ ꯍꯥꯏꯔꯕ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯪ ꯈꯪꯅ ꯐꯠ ꯑꯣꯟꯊꯣꯛꯏ꯫ ꯁꯣꯔꯤ꯫ ꯂꯛꯁꯃꯤꯗꯨ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯂꯝꯕꯤ ꯆꯠꯄ ꯄꯥꯎꯍꯩ ꯌꯦꯠꯂꯤꯅꯦ ꯅꯠꯇ꯭ꯔꯥ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯂꯨꯗꯦ꯫ ꯂꯛꯁꯃꯤꯗꯤ ꯇꯟꯖꯥ ꯐꯪꯕꯒ ꯁꯤꯟꯊꯥꯕꯨ ꯉꯥꯡꯂꯤꯕꯅꯤ꯫ ꯏꯕꯦꯝꯃ, ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯕꯁꯨ ꯅꯠꯇꯕ ꯇꯣꯛꯀꯦꯒ ꯇꯣꯛꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯂꯦꯝꯃꯤꯕ꯭ꯔꯣ ꯅꯔꯁ ꯑꯃꯅꯤꯅ ꯇꯧꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯑꯂꯦꯝꯕ ꯑꯣꯏꯗꯦ ꯂꯛꯁꯃꯤ꯫ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯃꯇꯧꯗ ꯁꯤꯟꯊꯥ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯁꯨ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯐꯥꯗꯨꯅ ꯀꯀꯥ ꯆꯠꯂꯁꯦ꯫ ꯂꯛꯁꯃꯤꯁꯨ ꯁꯤꯟꯊꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ, ꯎꯁꯤꯠꯇꯦ ꯍꯥꯏꯅꯁꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯛꯁꯃꯤ? ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯤꯗꯨꯕꯨ ꯀꯩ ꯁꯣꯏꯔꯝꯃꯒꯦ ꯃꯥꯅ? ꯇꯨꯡꯗꯒꯤ ꯉꯝꯕꯅ ꯍꯥꯏꯔꯛꯄꯗꯣ ꯂꯛꯁꯃꯤ ꯏꯈꯪ ꯈꯪꯅ ꯌꯦꯡꯉꯤ꯫ ꯃꯥꯗꯤ ꯃꯤ ꯂꯩꯇꯦ, ꯀꯅꯥꯁꯨ ꯇꯥꯔꯣꯏ ꯈꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯉꯝꯕꯅ ꯇꯥꯔꯝꯕꯗ ꯏꯀꯥꯏ, ꯑꯗꯨꯕꯨ ꯊꯧꯁꯥꯗ ꯎꯁꯤꯠꯇꯕ,
ꯋꯥꯡꯊꯣꯏꯕꯗ ꯉꯥꯎꯕꯤꯒ ꯇꯧꯗꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯉꯝꯕ ꯅꯣꯛꯂꯒ ꯉꯥꯎꯖꯁꯅꯨ ꯀꯩꯅꯣ ꯅꯪꯁꯨ ꯉꯥꯎꯔꯤꯗꯨꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯉꯝꯕ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯂꯛꯁꯃꯤꯁꯨ ꯅꯣꯛꯇꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯉꯝꯕꯅ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯅꯪꯗꯤ ꯂꯛꯁꯃꯤ ꯃꯆꯤꯟꯗ ꯃꯈꯨꯠ ꯊꯝꯂꯒ ꯉꯝꯕꯁꯨ ꯅꯣꯛꯏ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯋꯥꯡꯊꯣꯏꯕꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯌꯨꯝ ꯆꯠꯂꯨꯁꯤꯗꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯅꯣꯏꯅꯤ ꯂꯨꯍꯣꯡꯂꯗꯤ ꯊꯃꯣꯏ ꯀꯥꯏꯅꯕꯗꯤ ꯌꯥꯎꯔꯅꯤ ꯑꯗꯣ ꯋꯥꯡꯊꯣꯏꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯦꯅꯦ ꯏꯁ ꯀꯩꯒꯤ ꯊꯤꯗꯣꯏꯕ ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯌꯥꯎꯍꯜꯂꯣꯏ ꯉꯝꯕ ꯅꯣꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯣꯝꯗ ꯋꯥꯡꯊꯣꯏꯕꯁꯨ ꯔꯣꯕꯔꯠꯀ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯨ ꯎꯔꯨꯔꯦ ꯀꯩꯅꯣ ꯋꯥꯡꯊꯣꯏꯕꯅ ꯒꯥꯔꯤ ꯈꯥꯝꯕꯗ ꯔꯣꯕꯔꯠꯅ ꯉꯛꯅ ꯍꯪꯂꯛꯄꯅꯤ ꯈꯨꯝꯗꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯅꯥꯗꯅꯣ ꯑꯃ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯐꯣꯟꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯈꯨꯝꯂꯛꯏ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯗꯗꯥ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯁꯨ ꯊꯥꯖꯗꯦ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯅꯣꯏ ꯒꯦꯠ ꯐꯥꯎꯕꯗꯪ ꯊꯣꯛꯂꯛꯑꯣ ꯑꯌꯥ ꯗꯗꯥ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯊꯣꯛꯂꯛꯑꯣ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯒꯦ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯁꯤ ꯅꯣꯏ ꯌꯨꯝꯂꯣ ꯔꯣꯕꯔꯠꯇꯤ ꯋꯥꯡꯊꯣꯏꯕꯒꯤ ꯃꯇꯧꯗꯣ ꯉꯛꯇꯤ ꯉꯛꯏ ꯅꯨꯄꯤꯗ ꯃꯥꯏ ꯐꯣꯟ ꯁꯤꯟꯗꯕ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯎꯕꯗ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯥꯅꯦ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯆꯪꯉꯔꯣꯏꯗ ꯑꯩꯅ ꯅꯪ ꯃꯥꯟꯕ ꯑꯃ ꯎꯕꯗꯨꯗ ꯍꯪꯕꯅꯤ ꯐꯔꯦ ꯆꯠꯂꯒꯦ ꯂꯩꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯂꯨꯔꯕꯗꯣ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯏ ꯌꯨꯝꯁꯦ ꯑꯝꯇ ꯐꯣꯇꯣ ꯀꯥꯞꯀꯦ ꯌꯥꯒꯗ꯭ꯔꯣ ꯌꯥꯝ ꯐꯖꯩ ꯇꯧꯅꯤ ꯀꯥꯞꯄꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯇꯣꯗꯣ ꯀꯥꯞꯂꯒ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯔꯣꯕꯔꯠꯅ ꯋꯥꯡꯊꯣꯏꯕꯗ ꯃꯁꯥꯗꯣ ꯇꯥꯞ ꯄꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯏꯖꯠꯀ ꯃꯥꯡꯍꯟꯕꯤꯒꯦ ꯍꯥꯏꯔ ꯔꯣꯕꯔꯠꯅ ꯅꯠꯇꯦ ꯂꯥꯏꯒ ꯎꯅꯔꯖꯥꯠꯂꯣ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯔꯣꯕꯔꯠꯄꯨ ꯌꯨꯝꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯍꯥꯏꯊꯔꯛꯂꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕꯤ ꯀꯥꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯕꯤꯃꯣꯂꯥ ꯏꯕꯦꯝꯃꯗ ꯃꯆꯥꯒꯤ ꯀꯣꯐꯤ ꯁꯦꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯆꯥꯏ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯣꯏꯕ ꯏꯔꯨꯖꯔꯨꯕꯒꯤ ꯃꯃꯥ ꯆꯪꯉꯛꯄ ꯎꯕꯗ ꯃꯥꯁꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯅꯪ ꯀꯀꯥꯅ ꯋꯥ ꯈꯔ ꯇꯥꯟꯅꯁꯤ ꯍꯥꯏꯅꯤ ꯅꯪꯕꯣ ꯀꯩ ꯋꯥꯅꯣ ꯀ꯭ꯂꯤꯅꯤꯛꯁꯦ ꯅꯪ ꯀꯀꯥꯅꯗꯤ ꯁꯦꯟꯅꯩ ꯍꯥꯏꯕꯣ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯅꯪꯅꯤꯗꯣ ꯅꯪꯅ ꯁꯦꯟꯅꯅꯕ ꯍꯥꯏꯔꯤꯅꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯤꯜꯂꯦ ꯁꯪꯈꯤꯔꯣꯏꯗ ꯃꯥꯏꯄꯨꯅꯅ ꯅꯪꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯎꯂꯩ ꯄꯥꯔꯩ ꯇꯧꯔ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯁꯨ ꯃꯤꯅ ꯐꯪꯅꯕꯗꯤ ꯅꯠꯇꯦꯗꯅ ꯁꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯈꯪꯗꯦ ꯏꯃꯥꯗꯤꯅꯦ ꯅꯪ ꯀꯀꯥꯒ ꯄꯨꯟꯅ ꯇꯧꯕꯅ ꯐꯩ ꯈꯜꯂꯤꯀꯣ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯉꯥꯡꯗꯦ ꯈꯨꯝꯃꯨꯗ꯭ꯔꯦ ꯏꯕꯦꯝꯃꯅ ꯄꯨꯔꯛꯄ ꯀꯣꯐꯤꯗꯨ ꯄꯥꯏꯗꯨꯅ ꯁꯣꯐꯥꯗ ꯐꯝꯊꯔꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯂꯒ ꯐꯣꯇꯣꯗꯣ ꯌꯦꯡꯂꯨꯅ ꯂꯩ ꯀꯔꯝꯕ ꯑꯔꯨꯕ ꯂꯩꯕꯅꯣ ꯈꯪꯗꯦ ꯐꯣꯇꯣꯗꯣ ꯆꯤꯡꯂꯒ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯤ ꯋꯥꯈꯜ ꯃꯥꯅ ꯆꯣꯏꯊꯣꯛꯇ ꯃꯥꯒꯤ ꯃꯊꯧꯗ ꯀꯌꯥꯝ ꯂꯨꯕꯅꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤꯗꯨ ꯐꯥꯎ ꯊꯛꯅꯤ ꯀꯥꯎꯕ ꯃꯈꯩ ꯏꯪꯗꯨꯅ ꯂꯩꯔꯝꯂꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯣꯟꯗꯣ ꯊꯝꯂꯒ ꯃꯁꯥꯗꯣ ꯁꯣꯐꯥꯗ ꯄꯨꯔꯥ ꯉꯥꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯃꯨꯛ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ